ईद की नुमिदांग वायरम अहानबा यावरक्ले ईद कया नहा ओइबगी पुंसिगी थमोय मथुम मरांग हवनखिबा ngasi punsigi numidang wairanggi tangkakta taramdai numit ki ngangranabu machu sanglaba bidai gi khut haiba hauraklaba matamsida mahakna thunglabada leilatul jaija puduna ramazan gi maishrang lakta mai ikharaba thamoi bu ingthanaba idul fitr gi maidanda thaujan gi pijol setuna adubo amok halamdai yorakle numitna nongchup chingdol tamlakle Anisuba Ningol oibina lamdam tamna pan khrabi tangna lakpa numit sida mathe lukoi langduna thaudan puduna mapam lamdam panglakpa thamoi mathum marang hauna lepa leitri thangilaklabadasu khungang amada Ramazan gi aroiban numidang waigi itki tha It numit ki tahaning taba numidang wairam gi it ki numit o onthok na mamaliyam khida o onthok na mamaliyamida asitani punsi bunu sijaba kanada nungti numit khuding se tang labu it ki numit maktani numit na nongchup chingdol panglakpada manga na chai tharakpada kaina masyak palido punsi amaga pangkhaknaba nomana loisilakpada punsi amaga pangkhaknaba nomana loisilakpada Hey there, subscribe to my channel and also press this bell icon.